ꯉꯁꯤꯗꯤ ꯕꯦꯖ ꯃꯣꯃꯣ ꯑꯣꯏꯅ ꯁꯦꯝꯃꯦ ꯃꯣꯃꯣ ꯑꯣꯏꯅ ꯆꯥꯔꯅꯤ ꯉꯁꯤꯗꯤ ꯑꯗꯣ ꯑꯩ ꯃꯣꯃꯣꯁꯦ ꯃꯥꯔꯀꯦꯠꯇꯒꯤ ꯑꯣꯔꯗꯔ ꯇꯧꯕ ꯅꯠꯇꯦ ꯌꯨꯝꯗ ꯑꯗꯨꯝ ꯏꯁꯥꯅ ꯁꯦꯝꯕꯅꯦꯕ ꯑꯩꯒꯤ ꯃꯣꯃꯣꯁꯦ ꯑꯗꯣ ꯉꯁꯤ ꯗꯤꯟꯁꯨ ꯈꯔ ꯏꯪꯉꯦ ꯑꯗꯣ ꯃꯣꯃꯣꯁꯨ ꯆꯥꯅꯤꯡꯕ ꯑꯗꯣ ꯃꯣꯃꯣꯁꯦ ꯑꯗꯨꯝ ꯁꯦꯝꯃꯦ ꯑꯗꯣ ꯑꯩꯒꯤ ꯃꯣꯃꯣꯒꯤ ꯆꯠꯅꯤꯁꯤꯅ ꯄꯨꯗꯤꯅꯥꯒꯤ ꯆꯠꯅꯤ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯅ ꯇꯣꯃꯦꯇꯣꯒ ꯃꯣꯔꯣꯛ ꯑꯉꯥꯡꯕꯒꯅ ꯁꯦꯝꯃꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯑꯀꯪꯕꯗꯣ ꯑꯗꯨꯒ ꯁꯦꯝꯃꯦ ꯁꯤꯅ ꯃꯣꯔꯣꯛ ꯑꯁꯪꯕꯒ ꯁꯦꯝꯃꯦ ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯑꯗꯔꯛ ꯀꯩꯀꯥ ꯂꯣꯏ ꯍꯥꯞꯄꯒ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯃꯣꯃꯣꯁꯦ ꯑꯩ ꯆꯥꯅꯁꯨ ꯌꯦꯡꯉꯒꯦ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯆꯥꯔꯒ ꯁꯤꯒꯦꯅ ꯍꯧꯔꯒꯦ ꯑꯩꯗꯤ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝꯅꯤꯅ ꯃꯥꯔꯀꯦꯠꯇ ꯑꯣꯔꯗꯔ ꯇꯧꯕꯁꯨ ꯌꯥꯝ ꯀꯩꯅꯣ ꯇꯧꯗꯦ 하왜 뭐 먹지 정말 सी फोल्ड तो बच्चे क्या हुआ वाला तभी हाँ हाँ मदद ही रम देते तवा है झूठ बोल रहा है मतलब क्या सुनाई ना आपके Ini masuk sama orang Ini aku ada apa macam putih yang pani puri jak momoก็จะเลยmomoมันด่าไปเจ้ขบบิเลยเนี่ยที่เราเลยจะนำเลยเนี่ยอันที่เด่นจะกัดมันดูโมโมเซมไงโมดิเลยจัดนี่ตลอดน้ำเตะแต่มาให้จันมันเนี่ยแบบโมดิเลยมาให้นะเกลแต่ปลาคุจามันโมโมแต่ตลอดให้จันมัน mẹ momo sẽ ấy là một đi xem mẹ bạn số ấy thuần tao tàu bật tết à thì mà tiếng mà mình mẹ làm rau mới chả mới mà tiếng mà bữa bây giờ thì momo đây đi thế này chắc này mới ra màu
मोमो है पानी पूरी है चाम का पीछे चाम चाम उठा ले रे देवा उठा ले रे बाबा सुमति पाम जाइए ना 모로티 사람 돼봐 짜자 사그래 다 해야 되나 라서 먹어 मैम मोमो होबगी रेसिपीदो हापचद्रे कहीं हाइदी अकाला तौबनीना दुम अकाला चानिंगे तौबनीना हापसे मरांग इंजांग तौलसु दुम लोइसनग्रे अदुना इंट्रोदा कैसुम हापदे सेम्बा खुदबा रेसिपी कैका दो मैम अगी ngasi चाबगी से लोरे याम हाउदी हावे चटनी मसु हावे मोमोसु हाव दो मैम अगी चाबे वीडियो सिसु ngasi सु लोरे अगी चाबगी वीडियो सिसु मैम लाइक तो व्यू शेयर तो व्यू कमेंट तो व्यू सब्सक्राइब तो व्यू बात थगी रे बहुत तेज हो रहा है बहुत तेज दो मैम ngasi gitu तो चला गया